ꯑꯉꯥꯡꯅ ꯆꯥꯛꯁꯤꯜꯂꯛꯁꯦ ꯊꯨꯅ ꯌꯥꯗ꯭ꯔꯦꯀꯣ ꯑꯩ ꯊꯕꯤ ꯅꯨꯡꯕꯤꯒ ꯑꯝꯇ ꯁꯦꯝꯃꯨꯈꯤꯒꯦ ꯑꯗꯣ ꯋꯦꯗꯔꯁꯤꯁꯨ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯋꯦꯗꯔꯁꯨ ꯑꯝꯇ ꯅꯝꯕꯤꯌꯨ ꯋꯦꯗꯔꯁꯨ ꯁꯨꯃꯥꯏꯅ ꯇꯧꯁꯤꯟꯈ꯭ꯔꯦꯀꯣ ꯅꯣꯡꯒꯁꯨ ꯈꯔ ꯈꯔ ꯈꯤꯛꯄ ꯍꯧꯈ꯭ꯔꯕ ꯇꯥꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯪꯁꯤꯀꯣ ꯁꯤ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯉꯔꯥꯡꯒꯤ ꯎꯁꯣꯏ ꯎꯇꯤ ꯍꯥꯎꯅ ꯆꯥꯈꯤꯕꯒꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯥꯎꯅ ꯆꯥꯗ ꯌꯥꯔꯣꯏꯌꯦ ꯑꯩ ꯅꯨꯄꯥꯅ ꯑꯗꯨꯒꯤ ꯃꯥ ꯁꯤ ꯊꯣꯡꯍꯜꯂꯛꯑꯦ ꯑꯩꯉꯣꯟꯗ ꯁꯤ ꯂꯩꯔꯛꯑꯦ ꯃꯥꯅ ꯁꯤ ꯊꯣꯡꯉꯣꯌꯦ ꯑꯩꯅ ꯊꯣꯡꯖꯗꯣꯏꯁꯦ ꯁꯤ ꯂꯩꯔꯛꯄ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤ ꯑꯣꯏꯅ ꯊꯣꯡꯖꯔꯒꯦ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤꯁꯦ नते चिक्कल बिहारी चिक्कल ओइगेरा चिकन ओइगेरा अखोइदि चाबदुनी हाउरगा लोरे सी इरिसिदी चिक्कल बिहारी इरिसि चिकन बिहारी ओइगेरा चिकन बिरयानी ओइगेरा अदु थोंजरागे अदुगा सिना बासमती राइस लेजरे आई नुपासे ngaraang uti charubuday ko maje oktre haubda sum chaning lere dana samda lere boko aise khara waduri duga mana kaino nang yen jidi amni yami le kya leke kaino si kina to hatu natro चिक्कल सु थोंग दुने चिक्कल बिरयानी अनि ने तबदि सि काइनो हरि माई पे mahayum sidaba सारम दा लाइमिंग पन मांग थोकनो लाइमिंग मांग थोकन नते हे लाइन चावना थमाबा चिंजा ngатani अदुदि मैम याम लाइननी को अइनसि थोंजरक्तोइसे मैम येमिनरसे कमाइन तौरगा थोंगे खोटके हाइबनो चिंगबदो क्यानो नंग लैसे अवामा हौरादन तो मोइ मपाम चागी मफैजे मफैदा गाउबने कइनो मी सिदु सुमी यि इसु दम फैना ता पिजुद्रु ये खोया ओ सि मानबा तौदोरिबा मानद्रदि ऐसे खाइना दोरिबा कम तौरि होरेन फुबी दोरिबा कम तौरि खाइना रोइ मानद्रसु याइनी लेरे को सि थोंजरागे माजे ngaraang uti dudagi ko mahause haubada chaning laire samda laire dum thongbiruge kaidi upai lai nupi khogidi ijai wa pelhanba imungi natra imungi mioi myam se hauna pijaba si khogi thongni aiba mongdani ko aiding si thongjadoi se myam angang masamna su dum hainabagi kutawda dum ucharage aisi rice cooker sida hana ising khara thangkachare ko aduga sida chak haitare ko mogi basmati rice sida tawjaraga hana tawrage mathang ucharage ko si ga si ko kati lau chapa homre saida are banana ko so ready made to loin ko siam sumane ka aga thana mage house थोंग बजे कोन तो सि केनो के थोंग बजे कोन तो से ni ahum mari manga taruk si taruk se hapa se jaman dum hale manga dang toron biryani gya biryani ki manga dang toroge aduga thong bagi na mari manga tawta nipan thong bagi na silai ra yam lai le hojikandi sumaina dum loina phangabani na koina yumda sem saba masala chanam tilhau khopagi darkar ta de ko adum lai na amana loina haibe chang ai khutse hamjara abani ko ma hotel gi manam ita nam mane chinu tongale koi semsa aina yumda sum yam adum tawraga pudi tawjay ado manam do tongale nahangaina ko video se sum thagattabani na हदक्ति अना तौजबदसु थागतजरगे आई सुम मयाम खरगा शेयर तौब थागतबा हौरबनिनको अना तौबदुसु हावे मोइसिनागा हेन्या पोते दुबो चिन होटल मनम नम चिन होटल की मगी चपचाबी महाव मनमदो दु फंगदोइनेबा एलाइचिने ngarangi usoi uti do mayamna mahau hangbirakpodo as ko hau mani ko comment da hangbirakpodo mahau gi kamai tauge sister haibirakpodo asengba matamda chabadagi hena ne yam thina hawe ai chin thiba nate ko ai chin thi haini mayamna henjan baga nate amtang charaga mayam su khangani ko mayam sum tang chabiyo duna hanaki June July kang matamda tholokpada ne mayam thamaga chabiyo ko astina hawe he ko hawmne okna de hasini ai khara sum yele ko duga mayam su khara chamin na ba na duga ne ok ta jani he ui lawa dana soibum soibum mai ta ge dawa sojik se usoi matam da tamni na soibum mai ta chinji da dum taw lai re ha ba ije
ꯃꯌꯥꯝꯅꯀꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯀꯣꯟꯅꯒꯗꯕ ꯑꯟꯗꯥꯖꯇꯣ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯆꯦꯡꯁꯦ ꯆꯥꯝꯊꯣꯛꯆꯔꯒꯦ ꯏꯁꯤꯡꯁꯦ ꯁꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯆꯦꯡꯁꯦ ꯆꯥꯝꯊꯣꯛꯄꯤꯔꯒ ꯁꯨꯖꯟꯕꯤꯔꯣ ꯑꯗꯣ ꯀꯌꯥꯝꯅ ꯊꯣꯠꯍꯟꯅꯤꯡꯕ ꯄꯦꯠꯍꯟꯅꯤꯡꯕ ꯀꯜꯍꯟꯅꯤꯡꯕꯒꯤ ꯆꯥꯡꯗꯨꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯃꯍꯤꯗꯣ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣꯀꯣ ꯏꯁꯤꯡ ꯌꯥꯝ ꯍꯥꯞꯄꯤ ꯀꯩꯒꯤꯅꯣ ꯁꯤꯗꯤ ꯅꯍꯥꯟꯒꯩ ꯈꯔ ꯑꯗꯨꯃꯥꯏꯅ ꯃꯥꯗꯤ ꯏꯁꯤꯡ ꯌꯥꯝ ꯆꯪꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯏꯁꯤꯡꯗꯣ ꯈꯔ ꯌꯥꯝ ꯍꯥꯞꯄꯤꯌꯨꯀꯣ ꯁꯤ ꯆꯦꯡ ꯄꯤꯁꯛ ꯄꯤꯛꯑ ꯀꯟ ꯀꯟ ꯂꯥꯎꯖꯔꯁꯨꯅꯦ ꯍꯣꯔꯦꯟ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯈꯔ ꯌꯥꯝ ꯆꯪꯕꯅꯦ ꯁꯨꯄꯔ ꯐꯥꯏꯟꯗꯤ ꯆꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯡꯗꯨꯅꯁꯨ ꯑꯗꯨꯝ ꯍꯥꯎꯗꯤ ꯍꯥꯎꯋꯤꯀꯣ ꯑꯗꯣ ꯏꯁꯤꯡꯁꯦ ꯂꯨꯞꯄꯒꯤ ꯆꯥꯡꯁꯦ ꯑꯩ ꯈꯨꯠꯀ ꯂꯣꯏ ꯍꯥꯝꯖꯔꯝꯃꯦ ꯁ꯭ꯋꯥꯏꯗꯤ ꯌꯧꯋꯦ ꯁꯥꯏꯌꯦ ꯌꯥꯝꯅ ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯄꯤꯔꯣꯀꯣ ꯑꯗꯨꯒ ꯊꯨꯝꯗꯣ ꯍꯥꯞꯂꯨꯔꯒ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯕꯤꯔꯝꯃꯨꯀꯣ ꯌꯥꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯂꯣꯏꯅꯕꯨꯗꯤ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯑꯗꯣ ꯈꯪꯗꯕꯁꯤꯡꯒꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤꯁꯦ ꯄꯦꯀꯦꯠꯁꯤꯃꯗ ꯀꯦꯖꯤ ꯃꯈꯥꯏꯃꯨꯛꯀꯤ ꯆꯥꯡꯗꯅꯦ ꯍꯥꯏꯀꯣ ꯑꯗꯣ ꯁꯤꯗꯤ ꯈꯔ ꯍꯦꯜꯂꯕꯅꯤꯅꯅꯦ ꯊꯥꯎ ꯃꯆꯨꯝ ꯈꯤꯇꯪꯗꯤ ꯉꯧꯖꯔꯒꯦꯀꯣ ꯀꯩꯒꯨꯝꯕ ꯌꯦꯟꯗꯣ ꯌꯥꯝꯗ꯭ꯔꯒꯗꯤ ꯀꯦꯖꯤ ꯃꯈꯥꯏꯃꯨꯛꯇꯪ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯝꯇ ꯉꯧꯗ꯭ꯔꯒꯁꯨ ꯁꯤꯁꯤꯒ ꯑꯗꯨꯝ ꯌꯥꯔꯦ ꯐꯨꯠꯃꯤꯟꯅꯔꯒ ꯑꯗꯨꯝ ꯍꯥꯏꯔꯦ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯁꯝꯅꯀꯣ ꯑꯗꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯌꯥꯝ ꯍꯥꯞꯇꯧ ꯅꯠꯇꯦ ꯇꯤꯜꯍꯧ ꯈꯤꯇꯪꯒ ꯈꯤꯇꯪ ꯉꯧꯖꯔꯒꯦꯀꯣ ꯑꯩꯁꯦ ꯏꯁꯤꯡ ꯑꯁꯥꯕ ꯑꯣꯏꯅ ꯍꯥꯞꯆꯒꯦꯀꯣ ꯒ꯭ꯌꯥꯁꯀ ꯇꯥꯡꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯌꯥꯔꯤꯈꯩ ꯒ꯭ꯌꯥꯁ ꯁꯦꯞ ꯑꯣꯏꯅꯕꯅ ꯊꯨꯅꯁꯨ ꯃꯨꯟꯕ ꯁꯤ ꯌꯥꯝ ꯁꯝꯃꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯨꯠꯆꯟꯕꯤꯈ꯭ꯔ ꯂꯣꯏꯔꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯁꯧꯍꯟꯈ꯭ꯔꯁꯤꯀꯣ ꯑꯗꯨꯝ ꯁꯧꯔꯦꯀꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯅꯝꯁꯤꯗꯤꯀꯣ ꯂꯩꯀꯥꯏ ꯇꯔꯥꯃꯨꯛ ꯁꯥꯠꯂꯝꯃꯅꯤꯍꯦ ꯁꯤꯗꯤ ꯄꯨꯔꯥ ꯃꯣꯏꯒꯤ ꯗꯦꯜꯂꯤꯗꯒ ꯗꯝ ꯕꯤꯔꯌꯥꯅꯤ ꯀꯥꯏꯅꯒ ꯃꯃꯥꯡꯗ ꯑꯗꯨꯝꯕ ꯌꯣꯟꯕ ꯃꯃꯥꯡꯗ ꯂꯥꯜꯂ ꯆꯠꯄꯒꯤ ꯃꯅꯝꯗꯣ ꯑꯦꯂꯥꯀꯥꯗꯣ ꯑꯗꯨꯋꯥꯏꯗ ꯀꯣꯏꯅꯝ ꯅꯝꯃꯤꯗꯅ ꯑꯗꯨ ꯃꯅꯝꯗ ꯅꯝꯃꯦ ꯐꯖꯅ ꯁꯤ ꯑꯃꯨꯛ ꯁꯧꯒꯠꯍꯜꯂꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯆꯥꯛꯇꯨꯁꯨ ꯌꯥꯔꯛꯑꯅꯤ ꯕꯤꯔꯌꯥꯅꯤꯒꯤ ꯆꯦꯡꯁꯦ ꯁꯨꯃꯥꯏꯅ ꯁꯧꯒꯠꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯃꯨꯜꯂꯒ ꯇꯧꯕꯁꯤꯅ ꯌꯥꯝ ꯊꯤꯅ ꯂꯥꯏꯕꯅꯦ ꯇꯥꯏꯃꯤꯡꯁꯦ ꯃꯌꯥꯝ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯃꯨꯛꯀꯣ ꯌꯥꯝꯁꯨ ꯀꯟꯗꯕ ꯌꯥꯝꯁꯨ ꯄꯦꯠꯇꯕ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯒ ꯐꯖꯅ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯣꯝꯗ ꯏꯟꯁꯥꯡꯗꯣ ꯑꯃꯨꯛ ꯁꯦꯟꯅꯔꯨꯔꯒꯦ ꯁꯤ ꯂꯣꯏꯔꯦꯀꯣ ꯁꯤꯁꯨ ꯂꯧꯁꯟꯕꯤꯔꯁꯦ ꯑꯗꯨꯝ ꯃꯤꯛꯁꯄꯨꯗꯤ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤꯗ ꯁꯨꯝ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯀꯣ ꯁꯤꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯨ ꯂꯣꯏ ꯍꯦꯜꯂꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯨꯇꯧꯗꯨꯁꯨ ꯅꯨꯡꯁꯤꯒꯖꯥꯅꯤ ꯃꯣꯏ ꯍꯣꯇꯦꯜꯒꯤ ꯃꯅꯝ ꯁꯤ ꯑꯗꯨꯝ ꯅꯝꯃꯦ ꯃꯤꯛꯁ ꯇꯧꯖꯈ꯭ꯔꯗꯕꯅꯤ ꯑꯗꯨꯝ ꯌꯥꯔꯦ ꯂꯥꯛꯑꯣ ꯇꯧꯖꯒꯗꯧꯅꯤ ꯃꯃꯤꯡꯒꯤ ꯋꯥꯅꯤꯀꯣ ꯃꯌꯥꯝ ꯊꯥꯎ ꯌꯥꯝ ꯉꯧꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯑꯩꯅ ꯌꯦꯟꯗꯣ ꯈꯤꯇꯪ ꯊꯣꯡꯕꯤꯗꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯧꯁꯟꯕꯤꯕ ꯁꯤ ꯈꯤꯇꯪꯈꯛꯅꯤꯀꯣ ꯁꯤꯒꯤ ꯆꯥꯡꯁꯤꯅꯦ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯅꯤꯌꯣꯝꯕꯨꯗꯤ ꯄꯪꯇꯧꯗ ꯑꯗꯨꯝ ꯇꯧꯕꯤꯕ ꯃꯣꯏꯒꯤꯕꯨꯗꯤꯀꯣ ꯅꯤꯌꯣꯝꯗ ꯑꯗꯨꯝ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯐꯨꯠꯂꯒ ꯑꯗꯨꯝ ꯇꯧꯔꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯩꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯉꯧꯖꯔꯦ ꯍꯥꯏꯗꯣ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨم ꯇꯧꯕꯤꯌꯨꯀꯣ ꯃꯍꯥꯎꯗꯤ ꯑꯗꯨꯝ ꯐꯪꯗꯧ ꯂꯩꯔꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯗꯧ ꯃꯥꯟꯖꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯌꯥꯝ ꯀꯨꯏꯅ ꯉꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯗꯥꯏꯔꯦꯛ ꯐꯨꯠꯂꯣ ꯍꯥꯏꯕꯅꯤꯅ ꯁꯤ ꯄꯦꯁꯁꯤꯡꯁꯦ ꯀꯥꯁꯟꯈꯤꯗꯣꯏꯅꯦꯕ ꯑꯩ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯝ ꯍꯥꯞꯆꯔꯦꯀꯣ ꯁꯤꯁꯨ ꯍꯧꯖꯤꯛ ꯀꯌꯥꯝ ꯍꯥꯞꯁꯤꯒꯦ ꯌꯥꯅꯤꯗ ꯑꯗꯨꯝ ꯃꯐꯩꯅꯤꯅ ꯍꯣꯔꯦꯟ ꯃꯅꯨꯡꯗ ꯏ ꯅꯨꯡ ꯆꯪꯕꯗꯣ ꯀꯪꯁꯤꯜꯂꯦ ꯅꯨꯡꯉꯥꯏꯇꯦꯗꯅ ꯍꯣꯔꯦꯟ ꯆꯥꯔꯀꯥꯟꯗ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯏꯁꯤꯡꯗꯣ ꯈꯔ ꯐꯨꯠꯄꯤꯕ ꯈꯔ ꯀꯨꯏꯅ ꯑꯗꯨꯅ ꯃꯍꯤꯁꯦ ꯈꯤꯇꯪ ꯌꯥꯝ ꯍꯥꯞꯄꯦ ꯏꯁꯥ ꯏꯁꯥꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨꯀꯣ ꯁꯤꯗ ꯑꯩꯅ ꯁꯤ ꯍꯥꯞꯀꯗꯕꯅꯦꯅ ꯍꯦꯛꯇ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯑꯗꯨ ꯁꯤ ꯈꯨꯝꯖꯤꯜꯂꯒ ꯊꯝꯈ꯭ꯔꯁꯤꯀꯣ ꯁꯤ ꯍꯧꯖꯤꯛ ꯊꯥꯎꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯔꯦꯀꯣ ꯐꯖꯔꯦꯀꯣ ꯁꯦ ꯃꯨꯜꯂꯛꯄꯩ ꯇꯥꯏꯃꯤꯡ ꯌꯧꯔꯕꯅꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯩꯗꯣ ꯑꯩꯈꯣꯏꯗꯤ ꯃꯅꯨꯡꯗ ꯏ ꯆꯪꯕ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯀꯣ ꯃꯐꯩꯁꯦ ꯑꯗꯨꯅ ꯈꯔ ꯀꯨꯏꯅ ꯑꯗꯨꯝ ꯐꯨꯠꯆꯕꯅꯦ ꯏꯁꯤꯡ ꯈꯔ ꯌꯥꯝ ꯍꯥꯞꯄꯒ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯊꯛꯇ ꯂꯩꯌꯔ ꯑꯃ ꯆꯥꯏꯅꯕꯒꯤꯈꯔ ꯈꯥꯏꯗꯣꯛꯆꯔꯒꯦ ꯃꯊꯛꯀꯤꯁꯤꯅ ꯑꯅꯤꯈꯛꯅ ꯍꯥꯞꯄꯁꯤꯔ ꯑꯍꯨꯝ ꯂꯧꯈꯠꯁꯤꯔ ꯑꯅꯤꯗꯪ ꯍꯥꯞꯄꯁꯨ ꯌꯥꯏ ꯌꯥꯏ ꯇꯧꯔꯣ ꯌꯥꯔꯅꯤ ꯌꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯃꯍꯤꯗꯨ ꯈꯔ ꯆꯥꯛ ꯃꯨꯟꯈꯤꯕꯗꯣ ꯌꯥꯅꯤ ꯌꯥꯅꯤ ꯃꯍꯤ ꯈꯔ ꯊꯝꯍꯧꯁꯦ ꯃꯈꯥ ꯑꯃꯨꯛ ꯀꯥꯁꯟꯒꯤ ꯑꯗꯨ ꯍꯥꯞꯄꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯆꯥꯡꯁꯦ ꯑꯗꯣ ꯉꯁꯥꯏ ꯊꯨꯝ ꯍꯥꯞꯄ ꯆꯥꯡ ꯇꯥꯏꯃꯤꯡꯗꯨꯗꯅꯦ ꯆꯝꯄ꯭ꯔꯥ ꯃꯍꯤꯒꯨꯝꯕ ꯑꯗꯒꯤ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯤꯕ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯥꯞꯆꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ
ꯇꯧꯕꯁꯤꯅ ꯑꯗꯨꯝ ꯍꯥꯎꯔꯦꯅ ꯁꯤ ꯑꯗꯨꯝ ꯍꯥꯞꯊꯖꯔꯒꯦꯀꯣ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯟꯅ ꯑꯗꯨꯝ ꯊꯤꯗꯣꯛꯄꯤꯔꯒ ꯍꯥꯞꯄꯤꯒꯦꯁꯨ ꯍꯥꯞꯄꯤꯌꯨ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯩꯗꯤ ꯁꯤꯅ ꯅꯨꯡꯉꯥꯏꯔꯅꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ ꯆꯞ ꯆꯥꯕ ꯆꯥꯛꯁꯦ ꯈꯤꯇꯪ ꯀꯟꯇꯛ ꯂꯩꯕ ꯌꯥꯅꯤ ꯄꯨꯔꯥ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯃꯨꯟꯖꯟꯒꯗꯤ ꯌꯥꯏꯔꯛꯄꯗꯁꯨ ꯑꯗꯨꯝ ꯆꯞ ꯆꯥꯔꯛꯀꯗꯣꯏꯅꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯩꯗꯣ ꯏꯁꯥꯅ ꯄꯦꯠꯍꯟꯅꯤꯡꯕ ꯀꯜꯍꯟꯅꯤꯡꯕ ꯆꯥꯡꯗꯤ ꯏꯁꯥꯒꯤ ꯃꯍꯤꯗꯨꯗ ꯑꯗꯨꯝ ꯁꯥꯟꯅꯕꯤꯔꯣꯀꯣ ꯑꯗꯣ ꯁꯤ ꯈꯥꯏꯗꯣꯛꯄꯁꯦ ꯑꯃꯨꯛ ꯍꯥꯞꯄꯁꯦ ꯂꯥꯌꯔ ꯑꯅꯤ ꯍꯥꯞꯆꯔꯒꯦꯕ ꯑꯁꯤ ꯑꯗꯨꯝ ꯑꯣꯜꯔꯦꯗꯤ ꯃꯨꯜꯂꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯥꯏꯗꯤ ꯃꯤꯅꯤꯠꯇꯣ ꯌꯥꯝ ꯇꯦꯟꯅꯕꯨꯗꯤ ꯍꯥꯞꯄꯦꯕ ꯃꯤꯅꯤꯠ ꯅꯤꯄꯥꯟ ꯅꯤꯄꯥꯟ ꯐꯨꯠꯄꯗꯁꯨ ꯃꯤꯅꯤꯠ ꯅꯤꯄꯥꯟ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯝꯃꯅꯤ ꯏꯁꯨ ꯏꯕꯅꯤꯀꯣ ꯃꯣꯏꯗꯣ ꯌꯥꯏꯕꯩꯁꯨ ꯌꯥꯝ ꯇꯦꯟꯅ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯑꯗꯨꯅ ꯐꯨꯠꯄꯗ ꯈꯔ ꯀꯨꯏꯅ ꯃꯇꯝ ꯂꯧꯔꯒ ꯃꯅꯨꯡꯗ ꯏ ꯆꯪꯗꯅꯕꯅ ꯍꯥꯏꯗꯤ ꯁꯔꯨ ꯆꯤꯛꯄ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯏꯃꯥ ꯏꯆꯥ ꯁꯔꯨ ꯆꯤꯛꯄ ꯅꯝꯕꯔ 1 ꯍꯨꯏꯅ ꯀꯞꯇꯣꯏꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯂꯪꯊꯣꯔꯛꯄ ꯁꯔꯨꯗꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯉꯁꯥꯏꯒꯤ ꯆꯦꯡ ꯕ꯭ꯔꯨꯡ ꯕ꯭ꯔꯨꯡ ꯁꯧꯒꯠꯂꯛꯄꯒꯤ ꯆꯦꯡꯒꯤ ꯇꯥꯏꯃꯤꯡꯗꯨꯅ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯆꯥꯛ ꯍꯥꯞꯄꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯅꯤꯀꯣ ꯑꯗꯨꯒ ꯌꯥꯏꯔꯒ ꯊꯝꯒꯗꯣꯏꯅꯦ ꯑꯗꯨꯅ ꯈꯔ ꯀꯨꯏꯅ ꯑꯃꯨꯛ ꯃꯇꯝ ꯂꯧꯋꯦ ꯑꯗꯣ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯤꯅ ꯌꯥꯝ ꯂꯥꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯖꯕ ꯀꯨꯏꯗ꯭ꯔꯤꯕ ꯍꯩꯇ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯒ ꯇꯧꯕꯗꯗꯤ ꯆꯦꯡ ꯆꯪꯕ ꯈꯣꯠꯄꯒꯤ ꯆꯥꯡꯗꯣ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯊꯣꯡꯕ ꯆꯦꯡꯁꯨ ꯅꯠꯇꯦꯗꯅꯀꯣ ꯕꯥꯁꯃꯇꯤꯁꯦ ꯑꯗꯨꯗꯨꯅ ꯈꯔ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯀꯅꯤ ꯈꯨꯠꯂꯣꯏꯔꯣꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯄꯨꯔꯥ ꯃꯨꯜꯂꯕ ꯆꯥꯛ ꯑꯣꯏꯅ ꯍꯥꯞꯄꯁꯤꯅ ꯌꯥꯝ ꯂꯥꯏꯕꯅꯤꯀꯣ ꯑꯗꯣ ꯁꯤ ꯃꯑꯣꯡꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯎꯠꯆꯔꯦ ꯉꯁꯤꯁꯨ ꯍꯥꯏꯐꯦꯠ ꯆꯥꯡ ꯃꯥꯟꯅꯅ ꯅꯥꯟꯅ ꯂꯩꯅꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯝꯊꯕꯤꯔꯁꯨ ꯌꯥꯏꯀꯣ ꯑꯩꯁꯨ ꯅꯝꯊꯖꯔꯦ ꯌꯥꯏꯔꯨꯔꯁꯤꯀꯣ ꯉꯥꯛꯇꯪ ꯍꯧꯖꯤꯛ ꯐꯖꯅ ꯁꯧꯔꯦꯀꯣ ꯑꯃꯨꯛꯇꯪ ꯈꯗꯥꯡ ꯑꯣꯠꯁꯦ ꯃꯈꯥꯗ ꯂꯩꯕꯁꯦ ꯀꯣꯛꯈꯠꯄꯤꯕ ꯌꯥꯝ ꯂꯥꯏꯕꯅꯤꯗ ꯑꯗꯨꯝ ꯑꯃꯅꯁꯨ ꯑꯉꯥꯡ ꯑꯃꯅꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯍꯩꯗꯣꯏꯖꯥꯠꯅꯤ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯑꯣꯝꯕꯤꯔꯁꯤꯀꯣ ꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯅꯤꯟ ꯕꯪ ꯀꯥꯔꯦꯀꯣ ꯃꯨꯜꯂꯦꯀꯣ ꯐꯖꯅ ꯁꯤ ꯍꯥꯡꯗꯣꯛꯑꯁꯤꯀꯣ ꯑꯗꯣ ꯁꯤ ꯌꯦꯡꯉꯣ ꯊꯥꯎ ꯃꯇꯥꯏꯗꯒ ꯐꯖꯅ ꯊꯣꯛꯂꯛꯑꯦꯀꯣ ꯃꯇꯥꯏꯗ ꯂꯣꯏ ꯊꯣꯛꯂꯛꯑꯦꯀꯣ ꯁꯥꯏꯗ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤ ꯌꯦꯡꯉꯣ ꯃꯣꯏꯒꯤ ꯃꯍꯤꯁꯦ ꯒ꯭ꯔꯦꯚꯤꯁꯦ ꯅꯪ ꯂꯥꯎꯖꯨꯕ ꯑꯩꯈꯣꯏ ꯃꯨꯟ ꯊꯣꯡꯕꯗꯨꯒ ꯃꯥꯟꯅꯗꯦꯕꯀꯣ ꯑꯗꯨꯒ ꯄꯨꯔꯥ ꯕꯇꯔ ꯌꯥꯎꯕꯩ ꯇꯥꯏꯞꯇꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯎꯖꯨꯕ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯌꯦꯟꯁꯦ ꯈꯔ ꯌꯥꯝꯈꯤꯕꯅꯤꯅ ꯏꯁꯥꯅ ꯆꯥꯟꯅꯒꯗꯕ ꯊꯨꯝꯗꯣ ꯈꯔ ꯊꯥꯛꯄꯤꯌꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯍꯥꯏꯔꯛꯏꯕ ꯆꯥꯡꯗꯣ ꯑꯗꯨꯗ ꯇꯧ ꯇꯥꯔꯒꯗꯤ ꯀꯩꯝ ꯊꯥꯛꯇꯕꯤꯗ ꯑꯗꯨꯝ ꯌꯥꯏꯅ ꯍꯥꯏꯖꯕꯗꯣ ꯑꯩꯅ ꯊꯣꯡ ꯊꯥꯛꯄꯁꯦ ꯏꯆꯥꯅꯨꯄꯥꯅꯅꯦ ꯃꯃꯤ ꯅꯪ ꯍꯣꯇꯦꯜ ꯐꯝꯃꯗꯤ ꯁꯤꯠꯅꯤ ꯍꯦꯛꯇ ꯍꯥꯏꯗꯣꯏꯅꯦꯕ ꯑꯩ ꯊꯕꯛ ꯈꯤꯇꯪꯒ ꯀꯣꯝꯃꯝꯃꯗꯤꯀꯣ ꯑꯩ ꯐꯝꯅꯤꯌꯦ ꯇꯁꯦꯡꯅ ꯄꯥꯝꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯁꯤꯡꯖꯨ ꯀꯤꯂꯤ ꯆꯅꯥ ꯌꯣꯟꯕ ꯑꯗꯨꯗꯩ ꯍꯧꯔꯒ ꯂꯣꯏꯅꯃꯛ ꯊꯣꯡ ꯊꯥꯛꯄ ꯍꯥꯏꯖꯁꯦ ꯈꯪꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯑꯗꯨꯝ ꯌꯥꯕꯨꯗꯤ ꯌꯥꯁꯜꯂꯛꯑꯦ ꯍꯥꯏꯗꯤ ꯀꯪꯅ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯃꯨꯟꯕꯁꯨ ꯐꯖꯅ ꯃꯨꯜꯂꯕꯅꯤꯁꯦ ꯇꯦꯡ 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 ꯀꯝꯗꯧꯁꯤꯒꯦ ꯃꯌꯥꯝ ꯁꯤꯕꯨ ꯐꯖꯗꯦ ꯍꯥꯎꯔꯣꯏ ꯍꯥꯏꯒꯦꯔꯣꯕ ꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤꯕꯨ ꯍꯥꯎꯔꯣꯏ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯍꯥꯎꯗꯧ ꯂꯩꯔꯦꯀꯣ ꯃꯅꯝꯁꯦ ꯂꯩꯀꯥꯏ 10ꯃꯨꯛꯅꯤꯀꯣ ꯂꯥꯜꯂꯝꯗꯣꯏꯁꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯆꯥꯛ ꯆꯥꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦꯕꯀꯣ ꯀꯧꯈꯠꯅꯕꯗ ꯑꯋꯥꯕꯅꯦꯕ ꯑꯣꯏꯔꯤꯁꯦ ꯁꯤ ꯃꯈꯥꯗ ꯍꯦꯛ ꯑꯣꯠꯆꯔꯛꯀꯦꯀꯣ ꯇꯣ ꯋꯥꯎ ꯌꯝꯃꯤ ꯇꯣ ꯌꯥꯝ ꯐꯖꯔꯗ꯭ꯔꯥ ꯃꯈꯥꯗꯩꯒꯁꯦ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯆꯥꯛ ꯆꯥꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦꯕ ꯀꯧꯁꯜꯂꯕꯨꯛꯇꯅꯦ ꯑꯋꯥꯕꯅꯦ ꯂꯥꯛꯄꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯥ ꯃꯅꯝꯁꯤꯗ ꯂꯩ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯆꯠꯂꯁꯤ ꯃꯥ ꯍꯥꯟꯅ ꯂꯥꯛꯏꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯗꯅꯦ ꯅꯥꯀꯟꯗꯒꯤ ꯃꯥꯅ ꯂꯣꯏꯗ꯭ꯔꯤꯕ ꯍꯥꯟꯅꯅꯦ ꯃꯥ ꯁꯥꯎꯕꯗ ꯂꯣꯏꯔꯕꯖꯥꯠꯅꯤꯀꯣ ꯆꯥꯅꯤꯡꯃꯟꯗꯅ ꯉꯥꯏ ꯉꯝꯗ꯭ꯔꯤꯕ ꯁꯤꯅꯅꯦ ꯑꯉꯥꯡꯅ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯁꯦ ꯑꯣ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯃꯌꯥꯝ ꯇꯣ ꯑꯉꯥꯡꯅ ꯆꯥꯛ ꯆꯥꯔꯁꯦ ꯊꯨꯅ ꯌꯥꯗ꯭ꯔꯦꯀꯣ ꯑꯩ ꯊꯕꯤ ꯅꯨꯡꯕꯤꯒ ꯑꯝꯇ ꯁꯦꯝꯃꯨꯈꯤꯒꯦ ꯑꯗꯣ ꯋꯦꯗꯔꯁꯤꯁꯨ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯋꯦꯗꯔꯁꯤ ꯑꯝꯇ ꯅꯝꯕꯤꯌꯨ
ꯋꯦꯗꯔꯁꯨ ꯁꯨꯃꯥꯏꯅ ꯇꯧꯁꯤꯟꯈ꯭ꯔꯦꯀꯣ ꯅꯣꯡꯒꯁꯨ ꯈꯔ ꯈꯤꯛꯄ ꯍꯧꯈ꯭ꯔꯒ ꯇꯥꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯪꯁꯤꯀꯣ ꯁꯤ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯉꯔꯥꯡꯒꯤ ꯎꯁꯣꯏ ꯎꯇꯤ ꯍꯥꯎꯅ ꯆꯥꯈꯤꯕꯒꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯥꯎꯅ ꯆꯥꯗ ꯌꯥꯔꯣꯏꯌꯦ ꯑꯩ ꯅꯨꯄꯥꯅ ꯑꯗꯨꯒꯤ ꯃꯥ ꯁꯤ ꯊꯣꯡꯍꯜꯂꯛꯑꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯛꯄ ꯀꯃꯦꯟ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯊꯕꯤ ꯒꯥꯔꯤꯁꯨ ꯀꯟꯅ ꯉꯪꯉꯛꯏ ꯑꯩ ꯊꯕꯤ ꯀꯩꯀꯥ ꯀꯩꯀꯩ ꯈꯔ ꯁꯣꯏꯖꯜꯂꯨꯈꯤꯕꯀꯣ ꯑꯗꯨꯗꯨꯒ ꯆꯥꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯁꯨ ꯑꯩ ꯃꯊꯪ ꯁꯦꯝꯖꯔꯛꯂꯒꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯔꯕ ꯀꯃꯦꯟꯁꯤꯡꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯦꯟꯅ ꯁꯦꯝꯅꯤꯡꯕꯒꯤ ꯊꯧꯅꯥꯗꯨꯁꯨ ꯑꯣꯏꯖꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ